ꯌꯥꯏꯁꯨ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯇꯅꯧ ꯇꯧꯅꯧꯕꯤ ꯍꯛꯆꯥꯡꯗꯨꯗ ꯕꯣꯅꯤꯅ ꯂꯥꯛꯇꯅ ꯏꯟꯈꯤꯕꯒꯤ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯎꯅ ꯈꯥꯝꯗꯦꯛꯄꯒꯤ ꯗꯥꯛꯐꯝ ꯂꯩꯔꯤ꯫ ꯐꯤꯅ ꯀꯨꯞꯄ ꯖꯒꯥ ꯑꯣꯏꯕꯅ ꯃꯃꯥꯍꯣꯏꯒꯤ ꯃꯤꯠꯅ ꯎꯗꯕꯅꯤ, ꯑꯗꯨꯕꯨ ꯆꯩꯅꯥꯗꯤ ꯂꯦꯡꯗꯅ ꯂꯩ꯫ ꯍꯛꯆꯥꯡꯒꯤ ꯆꯩꯅꯥꯒ ꯊꯃꯣꯏꯒꯤ ꯆꯩꯅꯥꯒ ꯉꯁꯤꯒꯤ ꯏꯪꯂꯕ ꯑꯍꯤꯡꯁꯦ ꯌꯥꯏꯁꯨꯒꯤ ꯃꯐꯝꯗꯗꯤ ꯑꯣꯂꯥꯡꯊꯥ ꯑꯣꯏꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯄꯨꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯑꯩꯕꯨ ꯕꯣꯅꯤꯒ ꯂꯨꯍꯣꯡꯕ, ꯃꯁꯤꯗ ꯑꯩꯅ ꯌꯥꯗ꯭ꯔꯒꯅ ꯅꯥꯎꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ? ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯃꯥꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡ ꯊꯤꯈꯤꯅꯤ꯫ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯃꯤꯅꯥꯏꯒꯨꯝ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯄꯨꯡ ꯐꯥꯅꯕ ꯑꯩꯕꯨ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯒꯦ ꯈꯟꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯌꯦꯠꯂꯨꯕꯗ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯅꯠꯇꯅ ꯄꯨꯟꯁꯤ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯔꯅꯤꯀꯣ꯫ ꯑꯃꯔꯣꯝꯗꯅ ꯅꯥꯎ, ꯇꯣꯝꯕꯤ ꯑꯅꯤꯒꯤ ꯁꯛꯇ ꯃꯥꯟꯅꯕ ꯂꯩꯕꯅ ꯃꯌꯥꯝꯅ ꯇꯣꯟꯕꯨꯁꯨ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯎꯔꯛꯀꯅꯤ꯫ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯃꯍꯥꯛꯄꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯒꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯁꯦ ꯕꯣꯅꯤꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯦꯀꯣ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤ ꯅꯝꯊꯕ ꯉꯝꯒꯗꯕꯅ ꯕꯣꯅꯤꯒ ꯑꯩꯒ ꯂꯨꯍꯣꯡꯕ꯫ ꯐꯔꯦ, ꯑꯩ ꯃꯆꯦꯅꯤ꯫ ꯏꯅꯥꯎꯁꯤꯡꯒꯤ ꯏꯖꯠ ꯑꯃꯗꯤ ꯏꯃꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯕꯣꯅꯤꯒ ꯂꯨꯍꯣꯡꯕ ꯇꯥꯔꯕ? ꯑꯩꯅ ꯕꯣꯅꯤꯒ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯃꯥꯅ ꯀꯝꯗꯧꯍꯧꯕ? ꯋꯥꯈꯜ ꯂꯤꯁꯤꯡꯂꯛꯇ ꯊꯋꯥꯏ ꯋꯥꯔꯕꯤꯗꯣ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯏ꯫ ꯄꯥꯔꯊꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯄꯨꯝꯅꯃꯛ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯏꯈꯣꯡ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯈꯤꯕꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕꯗꯤ ꯉꯝꯃꯣꯏꯌꯦ꯫ ꯑꯩ ꯅꯪꯒ ꯀꯥꯏꯅꯅꯤꯡꯗꯤꯌꯦ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯃꯪꯑꯣꯏꯍꯟꯕꯤꯌꯨꯕ꯫ ꯍꯦ ꯏꯁꯣꯔ, ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯌꯦ꯫ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯩ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯊꯃꯣꯏ ꯑꯅꯤ ꯀꯥꯏꯈ꯭ꯔꯕꯁꯨ ꯄꯨꯟꯁꯤ ꯀꯌꯥ ꯑꯃꯗꯤ ꯀꯜꯂꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯒꯦꯠꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯒꯦꯠꯇꯨ ꯈꯔ ꯋꯥꯡꯕꯅ ꯃꯥꯅ ꯌꯦꯡꯅꯤꯡꯂꯤꯕꯗꯣ ꯎꯒꯦ ꯐꯪꯗꯦ꯫ ꯐꯤꯌꯥꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯁ꯭ꯀꯥꯔꯞ ꯑꯃ ꯂꯧꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯇꯨꯝꯊꯅꯈꯤꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯃꯃꯥꯍꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯝꯃꯒ ꯒꯦꯠꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯒꯦꯠꯇꯨ ꯇꯞꯅ ꯍꯥꯡꯂꯒ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯝꯕꯒ ꯆꯞ ꯆꯥꯈ꯭ꯔꯦ꯫ ꯄꯥꯔꯊꯥꯗꯣ ꯒꯥꯔꯤꯗ ꯂꯦꯞꯄꯣꯏ ꯉꯥꯏꯕꯣꯏ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯒꯦꯠꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯁꯨ ꯊꯣꯔꯛꯄ ꯎꯕꯗ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯅ ꯂꯦꯞꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯛ ꯋꯥꯔꯕ ꯄꯨꯡꯐꯝꯁꯤꯗ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯃꯍꯥꯛꯇꯨꯕꯨ ꯎꯔꯒ ꯌꯥꯏꯁꯨꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯀꯥꯏꯔꯛꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯥꯒꯤꯗꯃꯛ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯂꯤꯕ ꯃꯥꯕꯨ ꯎꯕꯗ ꯄꯤꯔꯥꯡ ꯃꯍꯥꯛꯇꯤ ꯂꯦꯞꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗꯤ ꯆꯦꯠꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯔꯊꯥꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯔꯊꯥꯁꯨ ꯈꯣꯡꯀꯥꯞ ꯀꯨꯡꯅ ꯊꯥꯡꯂꯒ ꯌꯥꯏꯁꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯌꯥꯏꯁꯨꯒꯤ ꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯇꯞꯅ ꯆꯤꯡꯁꯤꯜꯂꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯑꯩ ꯂꯥꯛꯑꯦ꯫ ꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯇꯨ ꯅꯥꯝꯃ ꯐꯥꯎ ꯁꯣꯛꯍꯜꯂꯔꯣꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯁꯦꯟꯅꯒꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯅꯤ꯫ ꯅꯪꯅ ꯅꯥꯔꯒ ꯆꯩꯅꯥꯅ ꯑꯩꯅ ꯐꯪꯉꯤ꯫ ꯌꯥꯏꯁꯨꯕꯨ ꯃꯊꯥꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥꯁꯤꯡꯗꯣ ꯃꯥꯅ ꯄꯥꯏꯕ ꯌꯥꯕ ꯖꯒꯥꯁꯤꯡꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯞꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯗꯥꯏ ꯁꯣꯛꯀꯦ? ꯑꯩ ꯌꯦꯡꯒꯦ꯫ ꯌꯥꯏꯁꯨꯒꯤ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ, ꯀꯣꯛꯁꯤ ꯚꯦꯅꯁ ꯑꯦꯂꯤ ꯀꯩꯒꯤꯅꯣ? ꯁꯤꯗꯤ ꯌꯥꯝ ꯁꯣꯛꯄ ꯃꯥꯜꯂꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯨꯕꯨ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯤꯛꯂꯒ ꯄꯥꯔꯊꯥ, ꯅꯪꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯑꯣ ꯍꯥꯏꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫
soidana ugani khangna khangna ngaingamdabagi iralni aina nangbu koramdrabadi nang yumda lengdana leiramni yumda leiradi nang kashu toroi ngasi venets loini yelise kaigino yamnaba male kaptana bo anei adubu ngamdre sokibadugi chainadi hakchang tongalabasу mangonda nahina phangbagum tawi yaisu su kapli adubu magi pirangi maramdi tongali mabu asuk nungsizariba mahakpu thadoklani khallubada hina wazabani pumnamaki thawaidi mana puduna chatlani adubu thawai oiba magi thawaina kamdau hoba yaisu parthabu tapna inthoklaga yumda hallo nangna naraga aina yumda nungaina tumlugadra wabra waradi pothazaruro ai nangbu sum sangi ngak leiradi no ngala ani chalo manungda chango mapan che yamna su ingi yaiso kapningba khanglaga madoki dama nangna wabi waide chalo get sida mini uraga phasade partha tapna noklaga nabasi pukning yam nungshibani isau so yam lakningbani nangna pen gadaba to ai fugera fuge su phu aingonda fudoklaga nangi anabagi chainado khangma ngamni hairadi yaisu mamit uishilaga mamaidu leithokduna khangi mina uraga nangbulana ukhini gari manunda ngak potharola nauna chimba su tatle haibaduda aina hidak leiramani si haiduna yaisu gi makhut pairaga chingge tawi yaisu parthagi makhut to fatkan thoi nangna leidrasu ngasaina leiraga taire mina uraga phazaroi khangna khangna sida sum leirise nibi ngakta leibani haiduna sitrira wahaidu khara kanman khibana partha du noklaktre adubu sauning body tawrude yaisu bongaklap yingduna lei yaisu sauduna hairi noi nupa singsina nupi aikoi si yada yabo aina ubra ahingda yumgi thongal da laktuna sanglibani haiduna leisabi ngakta leiba yumsida kusi tawrise ibungi palai ti haiduna usitabana tra aidi aigi punsi oiga tawriba misakto ai amadi aigi imungbo usitaba midi pamde aibo adu khantana khanbo oiradi ngalingai sida lapna hausi partha yaisubu hena ngakna yinglei masibu ngawrabra khalai adubo nabagi wakhal pangkhen khanjinduna nganglini khanduna themjilei ai soikre nangna sahe nanga moktradi khudong chana bhaina nangbu sangmani ai atopa henmo wakhal khandi nangna sawo fani hairadi ai chatkhige adubo yai nangbu aina hantana khali haibadudi ngasina ngasi oire matungdadi fagi oira so haigano aina nangi nabungni naupani babani marupni aduga nungsibasuni nangbu nabungum yengsinmani naupagum senazabani babagum nangbu thak wangna thammani marupkumna nangi awabada saruk yabani aduga nungsiba ama oina nangbu thawaidagi su hena nungsibani nangi mai thong yinglaga aigi thamoina ingjabani nangi kari pendaba leibana tawbani ngainu haiba ai khangde adubo nangna sawbagi maramse aina sida leibasina oirade ai chatlage nangsu sango hayeng amuk lake yaisugi akanba wahai singdo kharati nungai saramde magi mai thongdo yaisubu su uhaninglamde aduna yaisubu haipe englamlaga mai leituna chatke tawi yaisu tablapna ibani kainarase partha chaplepi kanman khri wahaido prithibida leiriba akanba khutlai kayadagi hina kanba wahini wahi singdu ngak thoknaba khutlai parthagi mafamda leite asengbara khanna mipaizare e mikupta panganganglini amuksu khandore nokfet tawna mamaido lei thoraklaga yaisu bunushini yinglei yaisu so mabu munna yingduna leirami manakta prabab changsilaga makokta tapna tatna nanbi kokta khitangdo nangsu tawrobo kokta khara sokpasina wazaza yaw ngangise doctor sasira yaiso sauna parthabu intui asuk thamoi sing hairiba wahaise nangna phagi ta hali kaigino gyan ta drasu taro amuka hana hairi ibani kainarase partha suklaga phagi matang chade wa akan bhairga tawbo phagi dudi ai pamde adogi saruk sizakro haiduna phagi doro madudi ai harau harau yagani adu natana kainarase haiba phagi sidi ai ta sengna sarokani yaisu nokfe tawna
ꯅꯪꯅ ꯁꯥꯎꯔ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯀꯥꯏꯅꯔꯁꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯑꯌꯥꯕ ꯅꯤꯐꯝꯁꯨ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯒꯤꯗꯤ ꯍꯥꯏꯒꯗꯕ ꯍꯥꯏꯈ꯭ꯔꯦ ꯅꯪꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗꯩ ꯂꯥꯞꯊꯣꯛꯏ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯏꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯄꯥꯔꯊꯥ ꯇꯍꯥ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯐꯥꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯂꯥꯟꯈꯤꯕꯗꯣ ꯁꯦꯝꯗꯣꯛꯅꯕ ꯃꯇꯝ ꯄꯤꯌꯨ ꯅꯪꯅ ꯄꯥꯝꯗꯕ ꯈꯨꯗꯤꯡ ꯑꯩ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯩ ꯑꯅꯤꯔꯛ ꯍꯟꯅꯁꯨ ꯅꯐꯝꯗꯒꯤ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯩꯅꯣ ꯌꯥꯏꯁꯨ ꯀꯞꯄ ꯈꯥꯡꯂꯒ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯑꯩ ꯅꯪ ꯄꯥꯝꯗꯦ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯂꯣꯏꯅꯔꯦꯗꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯂꯦꯞꯆꯕꯒꯤ ꯃꯇꯝ ꯂꯥꯛꯏ ꯁꯤꯗꯒꯤ ꯅꯪꯁꯨ ꯅꯪ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯅꯨ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯃꯆꯤꯟꯅ ꯁꯦꯡꯂꯕ ꯊꯃꯣꯏꯗꯨꯗ ꯊꯤꯟꯕꯗ ꯊꯃꯣꯏꯗꯨ ꯏ ꯊꯣꯛꯂꯦ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯍꯥꯏꯕꯗꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ ꯄꯥꯔꯊꯥ ꯌꯥꯏꯁꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯊꯃꯣꯏ ꯐꯥꯎꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅꯤ ꯃꯤꯠꯂꯨꯗꯗꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯃꯥꯕꯨ ꯍꯩꯅꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯄꯥꯔꯊꯥ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯊꯥꯖꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯪꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤ ꯅꯪꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯑꯉꯥꯎꯕ ꯅꯣꯡꯂꯩꯒꯨꯝꯕ ꯋꯥꯍꯗꯨꯅ ꯊꯥꯗꯠꯀꯦ ꯍꯣꯠꯅꯅꯨ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕ ꯆꯤꯝꯕꯥꯜꯗꯨꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕ ꯋꯥꯍꯩꯅ ꯃꯍꯨꯠ ꯁꯤꯟꯒꯦ ꯈꯟꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯧꯔꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯁꯥꯕꯅꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝ ꯀꯌꯥꯁꯤꯗ ꯑꯩꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯅꯪꯒ ꯂꯣꯏꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯥꯛꯑꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ इखुदमकना नंग एगी वारी थुपचलमबने नतिक नतना अमुक हन्ना हांदोके खनगनु अैगी पुंसिना अपांब लंबीदा चटखिबदा खुद थिंगसिलकलबदी अै नंगबु ngakpiroi matamse thengi गेटसदा लेपगा इमाई चाबु बदनाम चानबा थबक सिंबिगे खनगनु यौबिरो वाई क्रसे हायरमलगा थुनमक चेंसनख्रे चेंसनदुना लेमाईदा फमथादुना मखुदना मचिंदो मेलगा कपले पाखंग मादी लेपलिबा खोंगफमदुदगी मची लेंखिद्रे याइसुना हायरमबा वाई सिंगदो खोंथांग येना हंजिन हंजिन तादुना लेरे असिगुम्बा मिकुपसे मंग ओइरमलबदी खलई माओन खनबा वाखलना याइसुना माबु तसेना नुंसिदब्रा खलई अदुबु अमुकसु वाखलदुगिदमक्ता मसाना मसाबु चैजे थमोइबु मचित मचेत सेतुना सेगाई बिरमलगा नुंसि हैदबे अमगुम माई लेतुना चेनख्रबे मागी माइकै अमुक येंगजरे पार्था तमना याय कैनो नंग तौरिसिबो अैगी करी इरालना अैबु इनथोके होटनरिबनो लालुदबना इरालदे खंगदे अदुबु अै लाले नंगना साउबुगी मरम पुंगनमक्ता अैगी इराल ओइगे अै लाले याय नुपा ओइरबसो मतांगसिददी हिगी चिंगनुना कबलई माना कप्पगी खोंजल तारगा याइसु गेट की मरुमदगी थवाई चाकना कपले वाखलदसु खले अैबु ngakpiyoko सेंगलम नंगी थमोइबु थुगाइबगी पापना अै मपोक खुदिंग नंगी नुंसिबदा ngawrabi नंगनि इनथोकपिरबि होइसके मिरांगदा थोरबा खुराक ऐना नंगी थमोइगी लेकोलता इनिंग तमना पाइदुना सानजबगी पांगल लेत्रे मिरांग बहुमसिदगी थोरकपदि मपोकसिमगी ngamlaroi अैसु नंगबु नुंसिये थमोइसिदा कोक ngamlaroidaba मचुना हक्तुना येक्लिबसु नंगी सक्तमने इफमददि अहेनबसु नंग अवाटबसु नंग अैगी पुमनमक नंगने अदुबु सौदबा पलसिबु नंखाइदुना नंगी नाक्ता लाक्पगी पांगरदि लेत्रे मपोक खुदि नंगबु नुंसिसके थमोइदा लेरिबसे नंग खक्तने थमोइसे नंग खक्तगिने मिरांग लक्सिदगी अै नंगबु नुंसिने येंगजरके अैना लौरकपा सकलोन खुदिंगमक नंग अैबुदि ngakpiyoko मांगदसु लांग तुंगदसु तेन मबुक फट्रबा नोंसागी खयाता तारबा सजीगुम उपाय लेता चाकना कपचरी हाइना मतमदि हौजनखि पार्थागी कॉल मेसेजना चिंगबा हन्ना येंगिद्रे नंगनि इनाक्तगी लापना चट्रिबा
ꯄꯥꯔꯊꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯔꯛꯏ ꯅꯪꯒꯤ ꯐꯥꯒꯤꯁꯤꯅ ꯑꯩꯕꯨ ꯀꯞꯍꯜꯂꯦ ꯅꯨꯄꯥꯅꯕꯨ ꯀꯞꯄ꯭ꯔꯥ ꯄꯥꯡꯗꯕ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ ꯅꯨꯄꯥꯒꯤ ꯊꯃꯣꯏꯁꯤ ꯌꯣꯠꯅ ꯁꯥꯔꯛꯄ ꯅꯠꯇꯦ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯅ ꯊꯃꯣꯏꯕꯨ ꯂꯤꯁꯤꯡ ꯂꯧꯊꯣꯛꯅ ꯀꯥꯏꯍꯟꯕ ꯉꯝꯃꯤ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯅꯤ ꯑꯩꯕꯨ ꯀꯥꯏꯅꯅꯤꯡꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯅꯐꯝꯗ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ ꯍꯪꯗ꯭ꯔꯕꯁꯨ ꯅꯃꯤꯠꯃꯛꯅ ꯎꯔꯤꯕꯗꯨꯅꯤ ꯃꯗꯨꯐꯥꯎ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯗꯤ ꯅꯪꯁꯨ ꯄꯪꯃꯟꯈ꯭ꯔꯦ ꯄꯥꯔꯊꯥ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯅꯪ ꯕꯣꯅꯤꯒ ꯌꯥꯏꯁꯨ ꯃꯔꯛ ꯊꯠꯅ ꯑꯩꯒ ꯕꯣꯅꯤꯒ ꯅꯨꯡꯁꯤꯅꯩ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯃꯔꯤꯁꯨ ꯅꯠꯇꯦ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗꯒꯤ ꯃꯥ ꯑꯩ ꯈꯪꯅꯔꯛꯄꯅꯤ ꯃꯇꯝ ꯈꯔ ꯁꯥꯎꯅꯗꯨꯅ ꯂꯥꯞꯅꯈꯤꯕꯅꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯪꯒ ꯅꯨꯡꯁꯤꯅꯔꯒ ꯂꯦꯟꯅꯒꯦ ꯈꯜꯂꯒ ꯅꯪꯒ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯁꯤꯗ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯔꯝ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯟꯗꯣꯛꯅ ꯇꯥꯛꯅꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯃꯁꯤꯃꯛ ꯌꯧꯅ ꯍꯥꯏꯔꯐꯥꯎ ꯏꯀꯥꯏ ꯈꯪꯗꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯨꯝ ꯌꯦꯠꯂꯗꯤ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯀꯅꯤ ꯃꯆꯤꯟꯃꯛꯅ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯖꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯥ ꯊꯥꯖꯈ꯭ꯔꯦ ꯉꯁꯤꯗꯤ ꯐꯪꯂꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯑꯄꯪꯕ ꯑꯣꯏꯔꯨꯕ ꯊꯃꯣꯏꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯖꯔꯛꯏ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯊꯃꯣꯏꯗꯣ ꯀꯥꯏꯃꯟꯈꯤꯕꯅ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯀꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕ꯭ꯔꯥ ꯌꯥꯏꯁꯨ ꯄꯥꯔꯊꯥꯕꯨ ꯌꯦꯡꯂꯛꯏ ꯌꯦꯡꯕꯃꯛꯇꯗ ꯊꯃꯣꯏꯗꯣ ꯀꯥꯍꯠꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯄꯤꯔꯥꯡꯅ ꯃꯅꯤꯡ ꯇꯝꯂꯤꯕꯗꯣ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯈꯨꯠꯁꯥꯁꯤꯡꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯖꯕ ꯅꯠꯇꯅ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯄꯥꯔꯊꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯊꯤꯡꯂꯝꯕ ꯄꯤꯔꯥꯡ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯄꯥꯔꯊꯥꯕꯨ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯛꯏ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯑꯩ ꯕꯣꯅꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯗꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯅꯤ ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯝꯂꯛꯏ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯃꯈꯨꯠ ꯂꯣꯟꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯖꯔꯤꯕ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯃꯥꯒꯤ ꯃꯇꯧ ꯄꯥꯔꯊꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯊꯛꯇ ꯇꯥꯔꯤꯕꯤ ꯃꯍꯥꯛꯄꯨ ꯀꯣꯟꯈꯠꯂꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯌꯥꯏꯁꯨꯁꯨ ꯄꯥꯔꯊꯥꯒꯤ ꯃꯊꯥꯗ ꯄꯤꯅ ꯀꯞꯂꯛꯏ ꯀꯞꯀꯅꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯪꯅ ꯀꯞꯄ ꯎꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯆꯩꯅꯥꯗꯣ ꯈꯪꯖꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯆꯩꯅꯥꯗꯤ ꯅꯪꯒ ꯀꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯤꯔꯥꯡ ꯎꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯑꯋꯥꯕ ꯆꯩꯅꯥꯁꯤ ꯈꯪꯖꯒꯦ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯔ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔ ꯅꯪ ꯀꯞꯀꯅꯨ ꯌꯥꯏ ꯅꯪꯅ ꯀꯞꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯔꯣꯏ ꯑꯩꯕꯨ ꯊꯥꯖꯧ ꯅꯪꯕꯨ ꯀꯞꯅꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯜꯂꯔꯣꯏ ꯌꯥꯏꯁꯨꯕꯨ ꯃꯊꯥꯗꯒꯤ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯂꯒ ꯃꯄꯤ ꯇꯥꯟ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯏ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯝꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯕ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯀꯞꯇꯨꯅ ꯂꯦꯟꯕꯗꯨꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯄꯤꯔꯥꯡ ꯎꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯍꯤꯡꯅ ꯍꯤꯡꯅ ꯅꯣꯔꯣꯛ ꯎꯖꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪ ꯅꯣꯛꯑꯒꯇ ꯂꯩꯌꯨꯀꯣ ꯃꯇꯝ ꯈꯔ ꯑꯉꯥꯎꯕ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯉꯁꯤ ꯇꯩꯊꯣꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯇꯕ ꯑꯣꯏꯁꯅꯨ ꯊꯃꯣꯏꯒꯤ ꯃꯄꯦꯝꯃ ꯅꯪꯁꯦ ꯊꯃꯣꯏꯗ ꯑꯁꯨꯃꯛ ꯂꯦꯡꯗꯅ ꯊꯝꯃꯒꯦꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯨꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯩꯊꯣꯛꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯨꯅꯃꯛ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯤꯠꯌꯦꯡꯒꯤ ꯄꯟꯈꯩ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯗ ꯌꯥꯏꯁꯨ ꯑꯉꯥꯎꯕꯤꯒꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯅꯪ ꯆꯠꯈꯤꯅꯨꯕ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯂꯥꯛꯑꯣꯕ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯀꯔꯝꯅ ꯍꯔꯥꯎꯅ ꯂꯦꯟꯒꯅꯤ ꯅꯪꯅ ꯇꯩꯊꯣꯛꯂꯝꯕ ꯄꯤꯔꯥꯡꯗꯨꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯒꯤ
ꯑꯍꯧꯕ ꯁꯔꯨꯛꯇ ꯅꯪꯅ ꯇꯩꯊꯣꯛꯂꯝꯕ ꯄꯤꯔꯥꯡꯁꯤꯅ ꯍꯧꯔꯛꯐꯝ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯠꯀꯤ ꯄꯤ ꯀꯪꯗꯅ ꯂꯦꯜꯂꯅꯤꯌꯦ ꯅꯪ ꯆꯠꯈꯤꯅꯨꯕ ꯑꯩꯕꯨ ꯅꯟꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯣꯏꯉꯝꯅ ꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯥꯎ ꯌꯧꯔꯛꯄꯅ ꯊꯕꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯏ ꯃꯆꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯅ ꯎꯔꯦ ꯐꯃꯨꯡ ꯃꯊꯛꯇ ꯃꯆꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯂꯤꯕꯗꯣ ꯃꯇꯧꯗꯨꯗ ꯊꯕꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ 이마기 베마 카리노 떠오리버시데 이마래 이차부 그도르기 이마다 하요 이차 그도르기 아이닝제 이마 나차 아이닝제 아이 뭐할로 아이야 와래 이마 나차기 몸만 미녹도 나시데 이밤나기 라운드 잣크림 아이기 미녹 마크림마 아이 뭐하라우드네 잣크림 눅시 강나비기 상로한 라우라소 ꯊꯃꯣꯏꯁꯤꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯀꯨꯌꯣꯝꯅ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯂꯤ ꯏꯃꯥ ꯃꯃꯣꯟ ꯃꯤꯅꯣꯛ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯑꯩꯕꯨ ꯀꯞꯀꯅꯨ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯩꯕꯨ ꯅꯣꯛꯀꯗ꯭ꯔꯥ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯀꯗ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯈꯤꯗ꯭ꯔꯣ ꯏꯃꯥ ꯃꯔꯝ ꯈꯪꯗꯕ ꯑꯣꯏꯕꯅ ꯊꯕꯥ ꯃꯆꯥꯅ ꯍꯥꯏꯔꯤꯗꯨ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯆꯥꯅ ꯑꯗꯨꯛ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯂꯒ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯞꯅ ꯀꯞꯅ ꯏꯃꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯆꯠꯂꯕ꯭ꯔꯥ ꯑꯩꯕꯨ ꯋꯥꯔꯧꯅ ꯅꯨꯡꯁꯤꯕ ꯍꯣ ꯅꯨꯡꯁꯤꯕ ꯅꯤꯡꯉꯝꯗ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯃꯃꯤ ꯁꯥꯝꯂꯕ ꯋꯥꯈꯜꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯅꯣꯡꯗꯝꯕꯅ ꯃꯤꯔꯥꯏꯕꯤꯔꯕ ꯃꯄꯣꯛꯁꯦ ꯂꯥꯞꯊꯣꯛꯂꯒꯦ ꯉꯁꯤꯗꯤ ꯅꯐꯝꯗꯒꯤ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨꯀꯣ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯌꯨꯀꯣ ꯃꯤꯀꯨꯞ ꯑꯃꯠꯇ ꯋꯥꯔꯧꯅꯨꯀꯣ ꯍꯣ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯍꯣ ꯄꯥꯝꯃꯨꯕ